Holding on yung bukong baro takibulo na story collection ni Mark Edigi ito na punjari kuji akan na pau kara sabna pizari hojik macha khaibu pau pizari Manipur dagi naronda thao puthokhibna na awaba maiyoknarkadouri moreda lona thao puna bu khonaramba gari taret phare masabu sarang dalang simbang ngambi imagi maikun upi yaropase thamoi soi somorje Pubul Chenabasing anti-national oina logani desham irang kon bada saruk yabami taruk phare akoi puna santi lambida chapchachin masi osidi ko auji makata pa zeri petroleum khudakta thau sing niyom kaina moria da puchina bu khonaramba gai tre security force na daiboga konana phare haidi police tagi famo pauna hai ngarang infan more lambida security na sathaki ban drive ama infan dagi more tamna lo kaina petrol ma diesel puchina bu khonaramba gai sing adu phabu ngkibani pharabu gai sing adu di eco van WB 06J 86854685 masig driver KS angsing chai kunta taru new kamdong kunta Chandel district eco van SK 01T6770 driver John Silsi chai kunta tare new lamka kuntanung eco van W 9087729 driver Lemang Hawkins chai kuntaru Senam village Tenopal district Yada MN 09B0071 driver Mark Torte chai kunipan Khongsang village Tenopal district eco van W06K 3089 driver Zangkojin Hawkip chai kunthamathoi Sai Bom village Tenopal district Bolero pickup NN 01AA 5411 amasung eco van MN 06NA 7568 phaki garising adudagi petrol diesel yauba plastic container nipunipan thagathi hairi maraksida press na khamba shop amagi maturi na Manipur kidamakta usilakpa petroleum gi pothok loina yadabai moongda more da ngamkhai lana tongan naron da ngamkhai lana tongan ba container da hape puthokhibna state asing thaugi awam maiyoknarkpa yabi film lagle hairi West area da tholiba lana sina maram oiraga malai mafam khudimakta petroleum gi pothok marang kaina phamdabagi awaba mayoknabagum leiba asini oinasu LPG petrol amasung diesel gi pothoksi usilakpagi sang nim khibaduna OMC oil marketing company singa thau thadorakpada akangnaba sang yekte asina maram oiraga Manipur gi oina chunghosa gi da no mada kilometer chahum oil depot dagi retail outlet singna supply koromba chari yankai hantai hairi union government LPG amasu petroleum gi pothok miyam yatna phungan gi damakta tongan ba thoksil kya sendona honari masigi manu retail outlet singda thau yon na petrol gi oil lupa lising manga dagi hendaba amasu diesel gi oil khodak dagi lupa lising yankai dagi telhandaba amasu mong sumdaba container sing thau khaptuna yolhanba se yauri yona thau yonba phibang amatta da yahandabana akana pawsung piri masigi manungda Myanmar da tainari bangam khai state awum Manipur Nagaland amasung Jiriba nomda Mizoram da ahena miyang sangbasu akana wakun amni bani karibumba legal oiba thabak asigi ngamkhai lan petroleum di pothok yonge haraba petrol amasung diesel liter amada export tax levy oina lawgadabagi senfam adu lupa yankai manga ga point yankai amasung ATM liter amada lupa nimpuni thoini government miyam thau amasung gas yatna pangna bonari basigi oil marketing company singi oina di no model lupa koti kya mangdu na lagni press na pamupagi likumi matung ina oil marketing company singna akan box section tharang lokhat pa si mara boilaga isir asigi retail outlet singi oil depot dagi no magi tangai fadana thau han gum marang kaina phangdum ngam dana lagni asu
ꯑꯁꯤꯒꯨꯝꯕ ꯆꯩꯔꯛ ꯑꯁꯤꯗ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯊꯥꯎ ꯂꯂꯣꯟꯕꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡꯗꯒꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯥꯎ ꯊꯣꯛꯀꯠꯂꯛꯄ ꯉꯝꯈꯩ ꯂꯥꯟꯅ ꯊꯥꯎ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯜ ꯗꯤꯄꯣꯗꯒꯤ ꯅꯣꯡꯃꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯊꯥꯎꯒꯤ ꯆꯥꯡꯗꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯀꯤꯂꯣꯃꯤꯇꯔ 150 ꯔꯣꯝ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡꯗ ꯊꯥꯗꯣꯛꯂꯕꯁꯨ ꯂꯂꯣꯟꯕꯁꯤꯡꯅ ꯅꯥꯔꯣꯟꯗ ꯊꯥꯎ ꯂꯩꯁꯤꯟꯈꯤꯕꯅ ꯃꯤꯌꯥꯝꯅ ꯊꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯂꯥꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯣꯏꯜ ꯃꯥꯔꯀꯦꯇꯤꯡ ꯀꯝꯄꯦꯅꯤꯁꯤꯡꯅ ꯁꯦꯝꯕ ꯑꯅꯧꯕ ꯆꯠꯅ ꯄꯊꯥꯞ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠ ꯑꯃꯅ ꯍꯧꯈꯤꯕ ꯆꯍꯤꯗ ꯊꯥ ꯑꯃꯗ ꯌꯣꯟꯕ ꯊꯥꯎꯒꯤ ꯆꯥꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯌꯣꯜꯂꯕꯗꯤ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠ ꯑꯗꯨ ꯁꯄ꯭ꯂꯥꯏ ꯕ꯭ꯂꯣꯛ ꯇꯧꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡ ꯀꯌꯥ ꯊꯣꯡ ꯂꯣꯟꯕꯒꯤ ꯆꯥꯡ ꯅꯣꯡꯃ-ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡ ꯀꯌꯥ ꯊꯣꯡ ꯂꯣꯟꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯡ ꯍꯥꯡꯂꯤꯕ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯊꯥꯎ ꯂꯧꯕꯗ ꯁ꯭ꯇꯣꯛ ꯑꯇꯦꯟꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯦꯡꯅꯔꯤ꯫ ꯈꯣꯡꯊꯥꯡꯂꯤꯕ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡꯒꯤ ꯑꯗꯨꯗꯒꯤ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠ ꯇꯧꯔꯤꯕꯁꯤꯡꯅꯁꯨ ꯊꯥꯎ ꯂꯧꯗꯨꯅ ꯊꯝꯂꯒ ꯉꯝꯈꯩ ꯂꯥꯟꯅ ꯊꯥꯎꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤ ꯊꯥꯗꯣꯛꯄꯒꯤ ꯃꯇꯝ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯥꯎ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠ ꯇꯧꯕꯁꯤꯡꯅ ꯊꯥꯎ ꯂꯩꯁꯤꯜꯂꯤꯕ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡꯒꯤ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯆꯥꯟꯗꯦꯜ, ꯊꯧꯕꯥꯜ, ꯕꯤꯁꯅꯨꯄꯨꯔ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯁꯤꯗ ꯂꯩꯕ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡꯗꯒꯤ ꯑꯣꯏꯅ ꯇꯧꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯝ ꯑꯣꯏꯔꯒ ꯇꯦꯡꯅꯧꯄꯜ, ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯗꯤ ꯃꯍꯧꯁꯥꯅ ꯊꯥꯎꯒꯤ ꯑꯋꯥꯕ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯉꯝꯈꯩ ꯂꯥꯟꯅ ꯄꯥꯎ ꯂꯣꯟꯅ ꯂꯂꯣꯟꯕꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯒꯥꯔꯤ ꯇꯔꯦꯠꯅ ꯃꯣꯔꯦ ꯇꯝꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜ ꯇꯟꯅ ꯍꯥꯞꯄ ꯀꯟꯚꯦꯌꯔ 49 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯒꯠꯄ ꯉꯝꯈꯤꯕ ꯑꯁꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯊꯥꯎ ꯂꯣꯟꯅ ꯄꯨꯔꯛꯇꯨꯅ ꯉꯝꯈꯩ ꯂꯥꯟꯅ ꯌꯣꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯊꯥꯎ ꯐꯪꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯁꯝꯂꯞꯅ ꯄꯤꯖꯔꯤ꯫ ꯃꯆꯥꯕꯨ ꯁꯔꯪ ꯂꯪꯁꯤꯟꯕ ꯉꯝꯕꯤ ꯏꯃꯥꯒꯤ ꯃꯥꯏꯈꯨꯡ ꯎꯞꯄꯤ ꯌꯥꯎꯔꯛꯄꯁꯤ ꯊꯃꯣꯏ ꯁꯣꯛꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯊꯔꯛꯂꯒ ꯂꯥꯛꯂꯤ꯫ ꯃꯆꯥꯁꯤꯡꯕꯨ ꯉꯥꯛ ꯁꯦꯜꯂꯒ ꯂꯥꯛꯂꯤ꯫ ꯏꯃꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯆꯥꯕꯨ ꯁꯔꯪꯗ ꯂꯪꯁꯤꯟꯗꯨꯅ ꯁꯔꯥꯛ ꯇꯝꯍꯟꯕ ꯉꯝꯕꯤ ꯏꯃꯥꯒꯤ ꯃꯥꯏꯈꯨꯡ ꯎꯞꯄꯤꯁꯤꯡ ꯌꯥꯎꯁꯤꯜꯂꯛꯄꯁꯦ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯒꯤ ꯐꯖꯔꯕ ꯃꯁꯛꯁꯨ ꯊꯤꯍꯟꯅꯕ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯕꯅꯤ ꯍꯥꯏꯅ ꯉꯔꯥꯡꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯈꯔꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯏꯃꯥ ꯀꯩꯊꯦꯜꯗ ꯐꯨꯕꯗꯒꯤ ꯁꯣꯛꯂꯕ ꯗꯦꯁꯥꯡꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯌꯦꯡ ꯁꯣꯃꯣꯔꯖꯤꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯈ꯭ꯔꯦ꯫ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡ ꯎꯅꯔꯕꯗ ꯏꯝꯐꯥꯜꯒꯤ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯂꯥꯏꯌꯦꯡ ꯆꯠꯊꯔꯤꯕ ꯃꯥꯌꯦꯡ ꯁꯣꯃꯣꯔꯖꯤꯅ ꯍꯥꯏ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯉꯔꯥꯡꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯣꯀꯣꯃꯤꯅ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯕꯒꯦ? ꯀꯣꯀꯣꯃꯤꯅ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯃꯥꯡꯖꯧꯅꯅ ꯍꯪꯒꯗꯕ ꯋꯥꯍꯪ ꯄꯨꯝꯅꯃꯛ ꯌꯥꯎꯅ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯈꯪꯍꯟꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯀꯝꯗꯧꯅ ꯌꯧꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯈꯪꯍꯟꯕꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯔꯥꯟ ꯀꯔꯤꯅꯣ? ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯂꯤꯕꯗꯤ ꯑꯩꯍꯥꯛꯅ ꯍꯩꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯆꯦꯟ ꯆꯣꯡꯖꯗꯨꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥꯁꯤꯡꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯈꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥꯁꯤꯡꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯉꯝꯕꯤꯅꯤ꯫ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯃꯥꯁꯤꯡꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯊꯃꯣꯏꯗ ꯑꯋꯥꯡꯕ ꯊꯥꯒꯠꯆꯔꯒ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯆꯥ ꯑꯣꯏꯕ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯝ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯇꯨꯅ ꯁꯔꯥꯛ ꯇꯝꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯋꯥꯈꯜ ꯈꯟꯊꯗꯕ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯪꯁꯤꯜꯂꯒ ꯐꯨꯍꯟꯈꯤꯕꯒꯤ ꯏꯃꯥꯒꯤ ꯃꯥꯏꯈꯨꯡ ꯎꯞꯄꯤ ꯌꯥꯎꯔꯛꯈꯤꯕ ꯑꯗꯨꯃꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯥꯏꯅ ꯁꯣꯃꯣꯔꯖꯤꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯃꯛ ꯃꯅꯤꯄꯨꯔ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯈꯛꯅꯤ ꯍꯥꯏꯅꯁꯨ ꯂꯧꯏ꯫ ꯃꯗꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥꯁꯤꯡꯒꯤ ꯃꯥꯏꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯁꯣꯃꯣꯔꯖꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡꯕꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯉꯥꯛ-ꯁꯦꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯑꯩꯕꯨ ꯀꯟꯅꯕ ꯍꯣꯠꯅꯖꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯁꯝ ꯃꯅꯥ ꯐꯣꯏꯕꯤꯕ ꯌꯥꯎꯅ ꯈꯨꯠ ꯊꯥꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯐꯨꯔꯨꯞ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨꯒꯤ ꯀꯜꯍꯧꯅꯕ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯣꯠꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯃꯨꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯑꯩꯉꯣꯟꯗ ꯃꯈꯣꯏ ꯈꯣꯟꯖꯣꯛ ꯈꯔꯅ ꯆꯠꯊꯔꯤꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯍꯥꯛꯄꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯑꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯂꯧꯔꯤꯕ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯕꯨ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤꯗꯃꯛꯇ ꯍꯦꯟꯅ ꯊꯧꯗꯥꯡ ꯂꯧꯈꯤꯒꯅꯤ ꯍꯥꯏꯅ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯛꯇꯤꯚꯤꯁꯠ ꯁꯣꯃꯣꯔꯖꯤꯅ ꯐꯣꯡꯗꯣꯛꯂꯤ꯫
ꯑꯊꯨꯕꯗ ꯆꯦꯟꯅꯕꯁꯤꯡ ꯑꯦꯟꯇꯤ-ꯅꯦꯁꯅꯦꯜ ꯑꯣꯏꯅ ꯂꯧꯒꯅꯤ꯫ ꯀꯣꯀꯣꯃꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯏꯟꯇ꯭ꯔꯤꯒꯤꯗꯤ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯈꯣꯡꯆꯠ ꯑꯗꯨꯗ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯊꯧꯃꯤꯁꯤꯡꯕꯨ ꯂꯥꯟ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯃꯤ ꯈꯨꯖꯣꯛ ꯈꯔꯅ ꯗꯦꯁꯥꯝ ꯔꯤꯝꯁꯨꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯂꯥꯏꯟꯁ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯚꯥꯏꯖꯔ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯌꯦꯛꯃ ꯁꯣꯃꯣꯔꯖꯤꯠꯅ ꯈ꯭ꯋꯥꯏꯔꯝꯕ ꯏꯃꯥ ꯀꯩꯊꯦꯜꯗ ꯄꯨꯁꯤꯜꯂꯒ ꯐꯨꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯗꯨꯅ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯦꯟꯇꯤ-ꯅꯦꯁꯅꯦꯜ ꯑꯣꯏꯕ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯗꯦꯁꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜꯗ ꯂꯩꯕ ꯔꯥꯖꯅꯤꯇꯤ ꯁꯤꯇꯤꯗ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅꯥꯝ ꯔꯣꯃꯦꯁꯅ ꯍꯥꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯃꯇꯝ ꯁꯥꯡꯅ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏ ꯑꯦꯛꯇꯤꯕꯤꯁꯠ ꯃꯌꯦꯛꯃ ꯁꯣꯃꯣꯔꯖꯤꯠꯅ ꯈꯨꯠ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯥꯏꯗ ꯑꯃꯁꯨꯡ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯈꯨꯠ ꯊꯥꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯥꯔꯤꯕ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯈꯨꯟꯅꯥꯏꯒꯤ ꯃꯣꯔꯦꯂꯤꯇꯤꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯥꯏꯈ꯭ꯔꯕꯒꯗꯒꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯋꯥꯈꯜ ꯈꯟꯕ ꯃꯇꯝꯗ ꯑꯆꯨꯝ ꯑꯔꯥꯟ ꯈꯟꯕ ꯉꯝꯗ꯭ꯔꯦ, ꯔꯦꯁꯅꯦꯜ ꯑꯣꯏꯗꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯁꯥꯒꯤ ꯑꯇꯣꯡꯕ ꯈꯔꯒꯤꯗꯃꯛꯇ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯇꯧꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯌꯦꯛꯅꯕꯁꯤꯡꯒ ꯂꯧꯇꯨꯅꯔꯒ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤ ꯂꯨꯆꯤꯡꯂꯤꯕ CSOꯁꯤꯡꯕꯨ ꯃꯨꯠꯊꯠꯅꯕ ꯂꯧꯒꯅꯤ꯫ CSOꯁꯤꯡꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯐꯨꯔꯨꯞ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯇꯧꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕꯁꯤꯡ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯇꯣꯡꯖꯕ ꯈꯔꯒꯤꯗꯃꯛꯇ ꯃꯃꯥ ꯂꯩꯕꯥꯛ ꯃꯐꯨꯔꯨꯞ ꯌꯣꯜꯂꯒ ꯆꯥꯕ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯁꯤꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯇꯔꯅꯤ, ꯀꯣꯂꯥꯕꯣꯔꯦꯇꯔꯅꯤ꯫ ꯃꯈꯣꯏ ꯑꯁꯤ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯕꯨ ꯑꯦꯖꯦꯟꯗꯥꯅꯤ ꯑꯃꯁꯨꯡ ꯄꯨꯊꯣꯈꯤꯕꯅꯁꯤꯡꯒꯤ ꯃꯤꯆꯪꯅꯤ ꯍꯥꯏꯅ ꯔꯣꯃꯦꯁꯅ ꯃꯔꯥꯜ ꯊꯤꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯤꯕ ꯃꯆꯥꯁꯤꯡ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯊꯥꯕ ꯉꯝꯕꯤ, ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯕꯨ ꯇꯧꯕꯤꯈꯤꯕ ꯏꯟꯖꯁꯇꯤꯁ ꯀꯌꯥꯒꯤ ꯃꯥꯌꯣꯛꯇ ꯅꯨꯄꯤ ꯂꯥꯟ ꯍꯧꯈꯤꯕꯤ ꯑꯃꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯕꯨ ꯇꯧꯔꯤꯕ ꯏꯟꯖꯁꯇꯤꯁ ꯀꯌꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯨꯖꯣꯛ ꯈꯔꯒꯤ ꯃꯁꯥꯒꯤ ꯑꯇꯣꯡꯕ ꯈꯟꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯁꯤꯡꯕꯨ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯁꯥꯁꯤꯡꯕꯨ ꯁꯛꯇꯥꯛ ꯇꯝꯍꯟꯅꯕ ꯂꯪꯊꯣꯛꯄ ꯉꯝꯕꯤ ꯌꯥꯎꯁꯤꯜꯂꯛꯄ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯏꯃꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯨꯟꯅꯥꯏꯗ ꯇꯤꯟ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯏꯃꯥꯁꯤꯡꯒꯤ ꯇꯥꯔꯛꯂꯤꯕ ꯇꯤꯟ ꯃꯇꯝ ꯆꯥꯅ ꯐꯥꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯨꯠꯈꯤꯅꯤ꯫ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯒꯤ ꯏꯃꯥꯁꯤꯡꯕꯨ ꯀꯟꯕꯅꯤ, ꯏꯃꯥꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯃꯥꯁꯤꯡꯕꯨ ꯂꯤꯆꯠꯇ ꯀꯥꯏꯊꯔꯛꯂꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯈꯥ ꯊꯨꯅ ꯇꯥꯈꯤꯕ ꯇꯥꯕꯅꯤ ꯍꯥꯏꯅ ꯔꯣꯁꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯏꯃꯥꯒꯤ ꯃꯥꯏꯈꯨ ꯎꯞꯇꯨꯅ ꯑꯊꯧꯕ ꯈꯣꯏꯕꯨ ꯌꯣꯜꯍꯟꯕꯒꯤ ꯃꯥꯏꯀꯧ ꯎꯞꯄ ꯀꯅꯥꯒꯨꯝꯕ ꯈꯨꯠꯄꯨ ꯑꯃꯒꯤ ꯈꯨꯟꯌꯦꯛꯇ ꯂꯩꯕꯥꯛ ꯏꯔꯥꯡ ꯅꯥꯊꯩꯅꯕ ꯂꯥꯟ ꯂꯝꯖꯤꯡꯅꯕ ꯆꯪꯁꯤꯜꯂꯤꯕ ꯑꯔꯥꯟꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯃꯁꯨꯡ ꯏꯃꯥꯒꯤ ꯃꯥꯏꯈꯨ ꯎꯞꯇꯨꯅ ꯃꯆꯥꯁꯤꯡꯕꯨ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯄꯁꯤꯡꯒꯤ ꯃꯈꯨꯠꯇ ꯆꯤꯟꯅꯊꯣꯛꯇꯨꯅ ꯁꯔꯥꯛ ꯇꯝꯍꯜꯂꯤꯕ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔ ꯑꯁꯤꯕꯨ ꯌꯣꯝꯅꯨꯡꯗ ꯗꯦꯁꯥꯝ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯎꯗꯦ ꯍꯥꯏꯕ ꯃꯤꯌꯥꯝꯗ ꯊꯥꯖꯕꯤꯐꯝ ꯊꯣꯛꯏ꯫ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯀꯟꯅꯕ, ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯀꯟꯅꯕ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗ ꯗꯦꯁꯥꯝꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯊꯧꯗꯥꯡ ꯂꯧꯈꯤꯒꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯑꯁꯤ ꯈꯪꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯂꯣꯏ ꯍꯥꯏꯅ ꯔꯣꯁꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ CMOꯁꯤꯡꯕꯨ ꯅꯝꯊꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ, ꯅꯝꯊꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯂꯛꯈꯤꯒꯅꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯆꯦꯟꯅꯔꯤꯕꯁꯤꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ꯫ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯗꯦꯁꯥꯝꯒꯤ ꯑꯦꯗꯚꯥꯏꯖꯔ ꯁꯣꯃꯣꯔꯖꯤꯠꯄꯨ ꯅꯥꯔꯣꯟꯗ ꯁꯦꯜ ꯆꯥꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯕꯗꯨꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯆꯠꯅꯍꯜꯂꯤꯕ ꯑꯗꯨ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯔꯕꯗꯤ ꯂꯥꯛꯇꯨꯅ ꯎꯠꯄꯤꯌꯨ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗ ꯈꯨꯠ ꯊꯥꯅꯕ ꯏꯟꯁꯤꯜꯂꯤꯕꯁꯤꯡꯕꯨ ꯃꯁꯛ ꯃꯃꯤꯡ ꯂꯣꯏꯅ ꯈꯪꯏ꯫ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯁꯣꯃꯣꯔꯖꯤꯠꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕꯁꯤꯡ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯗꯦꯁꯥꯝꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯒ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯔꯣꯁꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯄꯨꯡ 12ꯒꯤ ꯄꯥꯎ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫